ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯆꯅꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯦꯟꯊꯣꯏ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ, ꯁꯕꯥꯟ ꯃꯨꯔꯇꯤ, ꯀꯨꯆꯨꯗ ꯀꯨꯃꯦꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯍꯦꯟꯕ ꯑꯁꯤ ꯍꯣꯠꯅꯕ ꯀꯟꯕ, ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯍꯦꯟꯕꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯅꯁꯨ ꯍꯦꯟꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯑꯁꯦ ꯑꯍꯦꯟꯕꯒꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯂꯩꯔꯤꯛꯅꯤ꯫ ꯂꯩꯔꯤꯛ ꯃꯆꯥ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯊꯝꯂꯝꯕ ꯃꯆꯥ ꯑꯍꯦꯟꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯂꯩꯔꯤꯛ ꯑꯐꯕꯤ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯕ ꯃꯈꯩ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯁꯅꯥꯊꯣꯏꯒꯤ ꯍꯩꯖꯤꯡꯄꯣꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯍꯩꯖꯤꯡꯄꯣꯠꯀꯤ ꯃꯌꯥꯝ ꯂꯥꯡꯅꯔꯝꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯦꯟꯕꯅ, "ꯁꯅꯥꯊꯣꯏ, ꯏꯕꯨꯡꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯑꯋꯟꯄꯣꯠ ꯑꯁꯦ ꯌꯥꯝꯗꯦ ꯊꯤꯔꯅꯨꯀꯣ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅ ꯃꯌꯥꯝ ꯄꯤꯔꯕꯁꯨ ꯂꯥꯏꯔꯕ ꯅꯕꯨꯡ ꯑꯩꯅꯗꯤ ꯏꯆꯜꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯤꯕ ꯑꯔꯩꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯂꯣꯀꯣ꯫ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯥꯆꯧ꯫ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯥꯆꯧꯅ ꯑꯩꯒꯤꯗꯃꯛ ꯄꯤꯕꯤꯔꯕꯁꯤꯗ ꯅꯆꯟꯅ ꯀꯔꯤ ꯑꯃꯨꯛ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯈꯤꯗꯣꯏꯅꯣ ꯇꯥꯆꯧ?" "ꯍꯣꯏꯗ, ꯑꯗꯨꯅꯤ ꯏꯆꯜꯁꯤꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯒꯨꯟ ꯑꯣꯏꯒꯗꯕꯅꯤ꯫ ꯇꯥꯆꯧꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯛꯁꯪꯗ ꯏꯅꯝꯃꯒ ꯏꯃꯥꯒꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯌꯦꯡꯁꯤꯟꯍꯧꯔꯤꯕꯅꯤ꯫ ꯆꯥꯔꯁꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯀꯁꯦ ꯃꯈꯗꯥꯡ ꯑꯣꯜꯂꯕꯅꯤ꯫ ꯀꯔꯤ ꯍꯤꯟꯖꯥꯡꯕꯨ ꯊꯣꯡꯈꯤꯒꯦ?" "ꯉꯥ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯒꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯇꯥꯆꯧ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯇꯥꯆꯧ ꯐꯠ ꯆꯪꯕꯤꯔꯛꯑꯣꯀꯣ." "ꯍꯣꯏ, ꯇꯥꯆꯧꯁꯨ ꯆꯪꯂꯛꯑꯗꯧꯅꯤ." ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯛꯁꯪꯗꯅ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯐ ꯁꯥꯕꯤ ꯂꯩꯔꯤꯛꯀꯗꯨ ꯆꯥꯛ ꯍꯤꯟꯁꯥꯡ ꯂꯣꯏꯁꯤꯟꯅ ꯖꯨꯖꯥ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯍꯩꯁꯤꯡꯕꯤꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯎꯕꯤꯔꯕ ꯃꯥꯜꯂꯦ꯫ ꯁꯤꯗꯩꯗꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕꯗ ꯀꯅꯥꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯣꯏꯅꯣ? ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥ꯫ ꯇꯥꯆꯧꯒꯤ ꯃꯥꯡꯗ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯃꯥꯅ ꯌꯨꯝꯁꯤꯒꯤ ꯏꯅꯦꯝꯄꯣꯛ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯋꯥꯏ ꯁꯪꯉꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯦꯗꯅ꯫ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯊꯕꯛꯇꯨꯕꯨ ꯀꯣꯟꯅ ꯗꯁꯥ ꯑꯃꯨꯛ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯅꯤ ꯑꯩꯗꯤ꯫ "ꯍꯦꯔꯥ, ꯄꯪꯅ ꯇꯧꯒꯗꯕ ꯅꯠꯇꯦꯗ꯫ ꯑꯍꯜ ꯑꯩ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯀꯅꯥꯝꯇꯅꯁꯨ ꯆꯤꯡꯅꯔꯣꯏ꯫ ꯌꯦꯡꯉꯣꯏ, ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯁꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯁꯦꯟꯅꯖꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯅꯪꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯀꯛꯁꯥꯕꯤ ꯑꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯍꯧꯗꯣꯏꯁꯦ꯫ ꯑꯍꯦꯟꯕ ꯍꯥꯏꯔ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯔꯗꯣꯏꯅꯤꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯔꯘꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯗꯨꯝ ꯄꯤꯔꯛꯀꯗ꯭ꯔꯣ?" "ꯄꯤꯔꯛꯀꯗꯣꯏꯅꯤꯅꯦ꯫ ꯁꯦꯜꯗ ꯅꯠꯇꯦ, ꯅꯪꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕ꯫ ꯁꯅꯥꯒꯁꯦ ꯃꯉꯣꯟꯗ ꯇꯦꯛꯊꯕ ꯃꯈꯩ ꯁꯥꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯏꯃꯥ꯫ ꯅꯨꯄꯤꯗꯨꯅ ꯈꯪꯂꯛꯂꯒ ꯏꯔꯥꯡ ꯊꯣꯛꯂꯗꯤ ꯀꯃꯥꯏꯗꯧꯅꯤ? ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯕ꯫ ꯄꯪꯃꯟꯕ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯁꯅꯥꯊꯣꯏ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒ ꯔꯘꯨꯒ ꯈꯪꯅꯕ ꯌꯥꯔꯅꯤꯀꯣ?" "ꯍꯣꯏꯅꯦ, ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯅꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯁꯤꯜꯂꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯊꯣꯏ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯅꯝꯃ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯇꯥꯆꯧꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯏ꯫ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ?" "ꯂꯣꯏꯔꯦ꯫ ꯅꯣꯏ ꯇꯥꯆꯧꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯒꯟꯈ꯭ꯔꯦ꯫ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯈꯤꯕꯅꯤ꯫
ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯥꯝꯃꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯗ ꯋꯥꯔꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯍꯣꯏ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔꯝꯃꯣ ꯑꯩ ꯇꯥꯆꯧꯒ ꯄꯨꯡꯉꯣꯒ ꯀꯧꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯀꯧꯁꯤꯜꯂꯨꯔꯣ ꯄꯨꯂꯞ ꯆꯥꯍꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯅꯥꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯍꯩ ꯂꯥꯡꯂꯝꯕꯁꯤꯡꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯥꯟꯅꯒꯤ ꯃꯊꯧꯗ ꯃꯥꯌꯣꯟꯁꯤꯟꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯅꯔꯦ ꯑꯍꯦꯟꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯂꯒ ꯅꯨꯡꯗꯥꯡ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯩꯔꯤꯛꯅ ꯀꯩꯊꯦꯜ ꯊꯣꯛꯂꯝꯗꯥꯏ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏꯗ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯃꯤ ꯍꯦꯟꯊꯣꯏ ꯍꯣꯔꯦꯟꯗꯤ ꯅꯪ ꯇꯥꯔꯒꯨꯅ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯏꯃꯥꯅ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯌꯨꯝꯗ ꯍꯦꯛ ꯎꯅꯕ ꯍꯥꯏꯗꯣ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯗꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯃꯥ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯅ ꯎꯅꯕꯗꯨꯁꯨ ꯑꯃꯨꯛ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩꯀꯩ ꯑꯃꯨꯛ ꯍꯥꯏꯅꯈꯤꯅꯤ ꯁꯦꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯑꯃꯒꯤꯁꯨ ꯐꯅꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯎꯅꯔꯣ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤꯗꯤ ꯀꯣꯟꯅ ꯊꯣꯛꯂꯕ ꯂꯥꯛꯆꯔꯁꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯣꯏꯁꯦ ꯇꯥꯔꯒꯨ ꯈꯛꯇꯔꯣ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯌꯥꯎꯔꯛꯇꯣꯏꯅꯣ ꯀꯅꯥꯝꯇ ꯌꯥꯎꯔꯛꯂꯣꯏ ꯔꯘꯨ ꯃꯇꯣꯝꯇ ꯂꯥꯛꯀꯗꯕꯅꯤ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯃꯥꯒꯤꯗ ꯍꯥꯟꯅ ꯆꯪꯂꯛꯀꯅꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯤꯟꯅꯔꯛꯂꯒꯦ ꯍꯩ ꯄꯪꯒꯅꯨꯅꯦ ꯃꯣꯏꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯇꯧꯁꯤꯟꯅꯔꯒ ꯈꯦꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯀꯗꯕꯅꯤꯅꯦ ꯍꯣꯔꯦꯟꯅꯦ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯂꯧꯍꯧ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯍꯜꯂꯝꯒꯗꯕ ꯚꯥꯞ ꯇꯥꯔꯗ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯚꯥꯞ ꯇꯥꯖꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏꯗ ꯋꯥ ꯈꯔꯗꯨ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯂꯩꯔꯤꯛ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏ ꯃꯇꯝꯅꯤ ꯂꯩꯔꯤꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯔꯘꯨ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯅꯆꯥꯅ ꯁꯤꯟꯅꯈꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯏꯗꯣꯝꯆꯥꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯐꯅꯕ ꯍꯥꯏꯔꯝꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯪꯂꯣ ꯃꯧ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ ꯑꯍꯦꯟꯕꯗꯤ ꯂꯥꯛꯂꯣꯏꯗ꯭ꯔꯣ ꯏꯗꯣꯝꯆꯥ ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯅꯤ ꯍꯣꯔꯦꯟ ꯊꯦꯡꯅ ꯃꯝꯂꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯃꯥꯒꯤꯗꯤ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯉꯨꯕ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯌꯨꯝꯗ ꯆꯪꯕꯗ ꯆꯥꯅ ꯊꯛꯅꯕ ꯈꯔꯗꯤ ꯂꯩꯈꯣꯀꯣ ꯇꯨ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯄꯨꯛꯂꯥꯎꯕꯤ ꯑꯆꯧꯕ ꯑꯅꯤꯁꯦ ꯂꯩꯈꯣ ꯃꯧꯗ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯍꯜꯂꯝꯃꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯂꯩꯈ꯭ꯔꯒꯦ ꯑꯇꯩ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯅꯆꯥꯗꯁꯨ ꯀꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯁꯤꯟꯖꯈ꯭ꯔꯒꯦ ꯑꯇꯩꯗꯤ ꯅꯪꯅꯅꯦ ꯑꯩꯈꯣꯏꯗ ꯄꯤꯖꯅꯤꯡꯕ ꯀꯔꯤꯅꯣ ꯈꯔ ꯍꯦꯛ ꯂꯩꯈ꯭ꯔꯣꯗ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯀꯩꯊꯦꯜ ꯑꯆꯧꯕꯔꯣꯝꯗ ꯐꯠ ꯍꯥꯏꯒꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯒꯦ ꯐꯔꯦ ꯏꯗꯣꯝꯆꯥꯁꯨ ꯂꯩꯍꯧꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯔꯘꯨꯗꯨ ꯊꯣꯛꯂꯛꯂꯦ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯪꯗꯨꯅ ꯉꯥꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯔꯘꯨꯅ ꯀꯣꯟꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨ ꯍꯦꯟꯊꯣꯏꯅ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 5-6 ꯁꯨꯔꯕ ꯉꯥꯟꯕꯅ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯌꯥꯡꯕꯅꯤ ꯄꯪꯉꯤꯅꯤ ꯈꯪꯗꯦ ꯁꯤꯡꯉꯤꯅꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯃꯄꯥ ꯆꯃꯣꯠꯅꯕꯗꯣ ꯍꯜꯂꯛꯂꯒ ꯇꯝꯈꯤꯗꯣꯏꯅꯤ ꯏꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯅ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯦꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯕꯨ ꯀꯧꯁꯤꯜꯂꯤ ꯉꯥꯟꯕ ꯅꯪ ꯅꯇꯣꯝꯇ ꯑꯗꯨꯗ ꯁꯥꯟꯅꯩꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯉꯔꯣꯏ ꯆꯠꯂꯣ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯅꯥꯎ ꯍꯣꯏꯗ ꯁꯥꯟꯅꯧ ꯆꯠꯆꯣ ꯏꯃꯥ ꯊꯣꯏꯅꯥꯎ ꯍꯣꯏꯒꯤ ꯄꯥꯕꯨꯡꯅ ꯆꯩꯔꯛꯀꯅꯤꯌꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯣ ꯌꯥꯝꯅ ꯉꯜꯂꯤ ꯆꯠꯂꯣ ꯑꯝꯇ ꯉꯥꯟꯕ ꯈꯨꯝꯂꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯔꯗꯨꯅ ꯄꯔꯞ ꯆꯦꯟꯈ꯭ꯔꯦ ꯃꯈꯥꯔꯣꯝꯗ ꯊꯣꯏꯅꯥꯎ ꯍꯣꯏꯗ ꯁꯥꯟꯅꯕ ꯇꯟꯖꯥ ꯆꯥꯅ ꯔꯘꯨꯁꯨ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯉꯥ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤ ꯔꯘꯨ ꯂꯦꯞꯄꯒ ꯂꯩꯕꯤꯔꯅꯨ ꯃꯊꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯦ ꯐꯤꯗꯥꯁꯤꯗ ꯊꯥꯖꯒꯦ ꯔꯘꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯈꯠꯂꯒ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯤ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯔꯛꯄꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯏꯗꯣꯝꯆꯥꯒ ꯆꯥꯃꯤꯟꯅꯧꯀꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯁꯦꯜ ꯇꯤꯡꯅꯕ ꯑꯩꯅ ꯂꯩꯍꯟꯅꯤꯡꯕ ꯄꯣꯠꯅ ꯂꯩꯔꯛꯇꯦ ꯅꯪꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯅꯈꯨꯠꯅꯗ ꯊꯤꯜꯂꯨꯅꯦ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ
ꯑꯩꯅ ꯇꯥꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤꯇꯣꯞꯀꯨꯝꯅ ꯂꯣꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯤꯇꯣꯞ ꯅꯠꯇꯕ ꯑꯗꯨꯅꯕꯨ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯗꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯁꯦꯜ ꯄꯥꯏꯗꯕ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯤꯅ ꯁꯦꯠꯄ ꯆꯥꯕ ꯏꯅꯤꯡ ꯇꯝꯗꯦ ꯁꯛ ꯐꯖꯔꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯑꯩꯒꯤ ꯐꯖꯕꯁꯦ ꯈꯪꯕꯤꯗꯦ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯇꯥ ꯔꯘꯨꯅ ꯑꯩꯒꯤ ꯐꯅꯦꯛ ꯐꯤ ꯐꯖꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯅꯕ ꯁꯦꯜ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡꯗꯣ ꯁꯦꯠꯆꯔꯒ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯐꯖꯕ ꯑꯁꯤ ꯎꯠꯊꯣꯛꯆꯒꯦ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯇꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯊꯥ ꯁꯥꯔꯤ ꯀꯩꯒꯤꯅꯣꯅꯦ ꯁꯦ ꯉꯁꯤꯗꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯊꯣꯛꯈꯤꯕꯅꯤꯅ ꯁꯦꯜ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯦ ꯑꯔꯩꯕ ꯈꯔꯁꯤꯅ ꯀꯣꯟꯅꯅꯕ ꯁꯦꯜꯂꯣ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯩ ꯄꯤꯔꯒꯦ ꯍꯣꯏ ꯇꯥ ꯔꯘꯨꯅ ꯁꯦꯜ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯔꯜ ꯈꯔ ꯆꯥꯕ ꯇꯥꯔꯦꯀꯣ ꯁꯤꯗꯩꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯗꯧꯔꯁꯤꯗꯤ ꯅꯪꯒꯤ ꯋꯥꯠꯂꯤꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯤꯗꯧꯔꯕꯅꯤ ꯑꯁꯨꯝꯅ ꯔꯘꯨꯒ ꯍꯦꯟꯊꯣꯏꯒꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯔꯘꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯁꯨ ꯔꯘꯨꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯉꯥ ꯑꯆꯧꯕ ꯑꯗꯨ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯔꯘꯨꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯆꯤꯛꯄ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯂꯩꯔꯕꯅꯤꯅ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯏꯔꯥꯡ ꯀꯌꯥ ꯐꯥꯎꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎꯕ ꯊꯝꯂꯝꯃꯤ ꯔꯘꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯑꯗꯨꯗ ꯍꯦꯟꯊꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗꯤ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯉꯥꯟꯕꯅ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯃꯥ ꯊꯣꯏꯅꯥ ꯍꯣꯏꯒꯤ ꯃꯃꯥꯅꯅꯦ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯂꯥꯛꯂꯤꯗꯣ ꯀꯩꯒꯤꯅೋ ꯍꯪꯉꯤꯕ ꯑꯗꯨꯗ ꯅꯪꯗꯤ ꯀꯩ ꯈꯨꯝꯂꯝꯒꯦ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯝꯕ꯭ꯔꯣ ꯑꯩꯅ ꯅꯨꯄꯥꯗꯣ ꯔꯘꯨ ꯀꯧꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯔꯛꯏ ꯃꯃꯥꯒ ꯕꯣꯕꯣꯛꯀꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯂꯩꯔꯛꯏ ꯍꯥꯏꯅ ꯈꯨꯝꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯕ ꯍꯥ ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯒ ꯅꯕꯣꯛꯀꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯂꯩꯔꯛꯏ ꯍꯥ ꯃꯥꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯛꯄꯗꯨꯗ ꯅꯪ ꯕꯣꯕꯣꯛꯅ ꯂꯩꯔꯛꯂꯒ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯤꯅꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯅꯪ ꯑꯃ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯗꯅ ꯇꯣꯛꯀꯅꯤꯀꯣ ꯅꯪ ꯃꯇꯨꯡ ꯃꯤꯅ ꯍꯪꯂꯛꯂꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯑꯩꯈꯣꯏꯗ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯄꯤꯕ ꯆꯪꯂꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯚꯥꯞ ꯇꯥꯔꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯇꯥꯔꯅꯤ ꯑꯗꯣ ꯃꯥꯅ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯛꯂꯤꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯆꯤꯟ ꯌꯥꯝ ꯊꯤ ꯑꯁꯨꯝꯅ ꯃꯃꯥꯗ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯥꯡꯂꯝꯂꯒ ꯉꯥꯟꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯟꯕꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯟꯕ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯕ ꯇꯧꯔꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯃꯇꯨꯡꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄꯗ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯇꯥꯜꯂꯛꯄ ꯑꯗꯨꯗ ꯉꯥꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯍꯦꯟꯊꯣꯏꯒ ꯔꯘꯨꯒꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨ ꯉꯥꯟꯕꯅ ꯀꯣꯟꯊꯣꯡꯗꯒꯤ ꯎꯔꯝꯃꯤ ꯉꯥꯟꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯁꯤꯒꯤ ꯔꯘꯨꯒꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯅꯦꯕ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤ ꯄꯥꯕꯨꯡꯗ ꯇꯝꯊꯣꯛꯀꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯅꯤ ꯔꯘꯨꯁꯨ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯝꯂꯒ ꯁꯥꯟꯅꯩ ꯌꯨꯅꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯔꯘꯨꯅ ꯄꯨꯔꯛꯂꯝꯕ ꯉꯥ ꯑꯆꯧꯕ ꯑꯗꯣ ꯍꯦꯟꯊꯣꯏꯅ ꯆꯥꯛꯁꯪꯗ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯁꯤꯒꯤ ꯔꯘꯨ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯗꯣ ꯀꯩꯒꯤꯅꯣ ꯊꯕꯛ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯗꯨꯅ ꯃꯥꯅ ꯑꯇꯩ ꯃꯇꯝꯗ ꯂꯥꯛꯇꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨم ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯂꯒ ꯅꯈꯨꯠꯀ ꯁꯝꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯗꯣ ꯑꯗꯨ ꯀꯩꯒꯤꯅோ ꯅꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯡꯁꯨ ꯍꯦꯛꯇ ꯊꯤꯡꯖꯤꯟꯈꯤ ꯉꯥꯟꯕ ꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯧꯖꯤꯛꯀꯤ ꯔꯘꯨ ꯍꯥꯏꯔꯤ ꯅꯨꯄꯥꯁꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯕꯣꯕꯣꯛꯀ ꯃꯥꯒꯁꯨ ꯈꯪꯅꯩ ꯑꯗꯨꯅ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯤꯕꯅꯤꯀꯣ ꯌꯦꯡꯉꯣꯏ ꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯅꯪ ꯄꯥꯕꯨꯡꯗ ꯀꯔꯤꯃꯠꯇ ꯇꯝꯊꯣꯛꯄ ꯌꯥꯗꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪ ꯄꯥꯕꯨꯡꯗ ꯋꯥꯐꯝꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯄꯥꯕꯨꯡꯗ ꯇꯝꯊꯣꯛꯂꯨꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯁꯣꯏꯕ ꯌꯥꯗꯦ
ꯇꯝꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯇꯨ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯑꯗꯣ ꯇꯨ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯂꯩꯔꯛꯂꯤꯁꯦ ꯎꯔꯕ꯭ꯔꯥ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯦ ꯁꯤꯒꯤ ꯐꯤꯔꯣꯜ ꯐꯖꯕꯁꯦ ꯏꯆꯥꯗꯅꯦ ꯆꯥꯕ ꯌꯦꯡꯂꯁꯤꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯌꯥ ꯏꯃꯥ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯁꯤꯁꯦ ꯁꯤꯠꯂꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯉꯥꯟꯕꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯒ ꯐꯤꯔꯣꯜ ꯈꯔ ꯁꯦꯠꯍꯜꯂꯒ ꯌꯥꯝꯅ ꯂꯥꯏꯅ ꯃꯆꯤꯟ ꯃꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯅꯩ ꯑꯉꯥꯡꯒꯤ ꯂꯥꯏꯅꯤ ꯑꯉꯥꯡꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯦ ꯑꯆꯥꯛꯄ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯗꯒꯦ ꯅꯨꯃꯤꯠꯇꯣ ꯑꯍꯦꯟꯕ ꯊꯕꯛ ꯆꯠꯇꯦ ꯌꯨꯝꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯝꯕꯜ ꯁꯌꯥ ꯏꯪꯈꯣꯜ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯊꯕꯛ ꯆꯠꯇꯕ ꯑꯗꯨꯗ ꯄꯥꯈꯠ ꯆꯥꯎꯕꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯩꯔꯤꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯍꯦꯟꯕꯁꯤꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯧꯔꯦ ꯊꯕꯛ ꯂꯥꯛꯂꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯅꯠꯇꯦ ꯅꯪꯕꯨ ꯔꯘꯨꯗꯗꯤ ꯅꯪꯕꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ ꯃꯤ ꯃꯥ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤꯅꯦ ꯅꯪꯕꯣ ꯂꯥꯛꯂꯣꯏꯗꯦ ꯏꯃꯥ ꯉꯔꯥꯡꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯕꯛ ꯆꯠꯂꯣꯏ ꯂꯥꯛꯂꯅꯨ ꯍꯥꯏꯗꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯁꯣꯏꯗꯅꯒ ꯃꯥ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯕꯗꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯂꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯉꯥꯟꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯆꯤꯡꯅꯔꯤꯁꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯉꯤ ꯇꯥ ꯔꯘꯨ ꯂꯥꯛꯄꯒꯤ ꯃꯔꯝꯗ ꯑꯩꯅꯕꯨꯗꯤ ꯕꯨꯕꯣꯛꯅ ꯁꯦꯜ ꯄꯨꯔꯨꯕꯒꯤ ꯁꯦꯟꯗꯣꯏ ꯈꯣꯠꯄ ꯂꯥꯛꯂꯤꯅꯤ ꯍꯥꯏꯅ ꯈꯨꯝꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯍꯪꯂꯛꯂꯕꯁꯨ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯤꯌꯨꯀꯣ ꯈꯨꯝꯒꯦꯅꯦ ꯑꯗꯨꯒꯤꯗꯤ ꯐꯔꯦ ꯐꯔꯦ ꯏꯃꯥꯁꯨ ꯆꯠꯂꯦꯀꯣ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯅꯔꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯤ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ ꯉꯍꯥꯟ ꯃꯈꯩ ꯔꯘꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯍꯥꯟꯅꯒꯨꯝ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯍꯟꯈꯤꯕ ꯑꯗꯨꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯉꯥꯟꯕꯗꯨ ꯃꯃꯥ ꯍꯦꯟꯊꯣꯏꯒ ꯃꯄꯥꯕꯨꯡ ꯑꯍꯦꯟꯕꯒꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯔꯦ ꯏꯃꯥ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩ ꯃꯈꯥꯔꯣꯝꯗ ꯆꯠꯂꯨꯔꯣꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯔꯘꯨ ꯂꯥꯛꯑꯅꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯍꯦꯟꯕ ꯆꯤꯡꯅꯔꯞ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏ ꯄꯥꯈꯟꯅ ꯂꯂꯤ ꯂꯂꯤ ꯈꯨꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯪꯕꯣ ꯌꯥꯆꯪꯂꯛꯄꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯐꯠꯇꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯀꯣ ꯉꯍꯥꯟꯈꯩꯗꯤ ꯏꯃꯥꯅ ꯑꯩꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯍꯜꯂꯤꯗꯨꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯂꯥꯟꯅ ꯈꯟꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯅꯤꯡꯗ ꯏꯃꯥꯅ ꯏꯁꯤꯡ ꯊꯝꯂꯝꯕꯅꯤ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯂꯨꯔꯁꯨ ꯉꯥꯟꯕ ꯈꯨꯝꯂꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯍꯦꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯍꯦꯟꯊꯣꯏꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯔꯗꯨꯅ ꯍꯦꯟꯊꯣꯏ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯇꯥꯆꯧ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯥꯟꯕꯅ ꯍꯥꯏꯔꯝꯂꯤꯗꯣ ꯀꯩꯅꯣ ꯑꯉꯥꯡꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯉꯥꯡꯁꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯆꯣꯅ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯄꯜꯂꯝꯂꯤꯕ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯑꯉꯥꯡꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯋꯣꯏ ꯇꯥꯅ ꯍꯦꯛ ꯈꯟꯕꯤꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯔꯘꯨ ꯍꯥꯏꯗꯤ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄ ꯇꯥ ꯔꯘꯨ ꯑꯗꯨꯅꯤ ꯏꯃꯥꯅ ꯃꯉꯣꯟꯗꯒꯤ ꯀꯩꯊꯦꯜꯒꯤ ꯁꯦꯟꯄꯣꯠ ꯑꯣꯏꯅꯕ ꯁꯦꯜ ꯈꯔ ꯄꯨꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯤꯅꯤ ꯃꯥꯅ ꯑꯇꯩ ꯃꯇꯝꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯇ꯭ꯔꯒ ꯃꯤꯒꯤ ꯂꯥꯏ ꯊꯣꯡꯕꯩ ꯊꯝꯕ ꯃꯇꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯅꯦ ꯃꯥꯗꯤ ꯌꯨꯝ ꯑꯇꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅ ꯏꯔꯣꯏꯔꯣꯏꯅ ꯆꯪꯕꯒꯤ ꯈꯔ ꯊꯦꯡꯈꯤꯕꯩ ꯋꯥꯅꯤ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏꯀꯣ ꯃꯤꯅ ꯇꯥꯔꯒ ꯐꯅ ꯈꯟꯈꯤꯗ꯭ꯔꯣ ꯐꯅ ꯈꯟꯕ ꯐꯠꯇꯅ ꯈꯟꯕ ꯍꯥꯏꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯂꯅꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ ꯌꯨꯝꯁꯤꯗ ꯅꯪꯒ ꯏꯆꯥ ꯅꯨꯄꯥ ꯑꯄꯤꯛꯄꯁꯤꯒꯗ ꯂꯩꯍꯧꯕꯅꯤ ꯃꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤꯗ ꯀꯔꯝꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯏꯃꯥꯒ ꯂꯧꯅꯕ ꯁꯦꯜ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯕ ꯌꯨꯝꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯪꯂꯛꯂꯤꯕꯅꯣ ꯁꯤꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥꯍꯪꯁꯦ ꯇꯥꯕ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯦ ꯍꯣ ꯃꯣꯏ ꯇꯥꯆꯧꯅꯅꯦ ꯉꯝꯃꯒꯅ ꯃꯤꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯁꯤꯡꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯊꯧꯕ ꯂꯥꯛꯇ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯗꯣ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯍꯦꯟꯕꯗ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯑꯍꯦꯟꯕꯁꯨ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯍꯛꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯂꯝꯃꯤ ꯇꯟꯖꯥ ꯆꯥꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯔꯘꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯍꯦꯟꯕ ꯎꯕꯗ ꯔꯘꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯞ ꯇꯧꯏ
ꯃꯤꯔꯛ ꯅꯥꯔꯛ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥ ꯃꯈꯣꯡ ꯄꯔꯞ ꯄꯔꯞ ꯊꯥꯡꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯍꯦꯟꯕꯅ ꯈꯝꯂꯛꯄꯅ ꯍꯟꯈꯤ꯫ ꯔꯘꯨ, ꯑꯩ ꯋꯥ ꯑꯝꯇ ꯈꯪꯖꯍꯧꯒꯦ꯫ ꯑꯍꯦꯟꯕ, ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ? ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯔꯥ? ꯑꯩꯁꯨ ꯌꯨꯝꯗ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤꯅꯤꯅꯦ꯫ ꯑꯔꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯏ ꯍꯥꯏ꯫ ꯑꯗꯣ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯁꯤꯡꯗꯣꯛꯄ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯈꯔ ꯊꯨꯅ ꯑꯩ ꯁꯤꯡꯗꯣꯛꯅꯕ ꯇꯧꯒꯦ꯫ ꯁꯦꯜꯗꯣ ꯑꯉꯥꯡ ꯅꯠꯇꯦꯗ, ꯅꯪꯅ ꯁꯤꯡꯗꯣꯛꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯁꯦꯂꯦꯞ ꯃꯥꯡꯕꯤ ꯑꯣꯏꯅ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯗꯣꯝꯆꯥꯗꯒꯤ ꯈꯣꯝꯒꯠꯄꯅꯦ꯫ ꯊꯥꯒꯤ ꯁꯦꯟꯗꯣꯏꯗꯣ ꯍꯨꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯂꯦꯞ ꯃꯥꯡꯕꯤꯗꯨꯅ ꯐꯠꯇ꯭ꯔꯅꯦ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯤꯅ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯅꯈꯣꯏꯗ ꯈꯛꯇ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯂꯤꯗꯣ, ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯌꯥꯝꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯣꯏꯅ ꯄꯨꯏ꯫ ꯃꯣꯏꯗꯁꯨ ꯆꯪꯂꯒ ꯁꯦꯜ ꯂꯧꯔꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯩ ꯆꯠꯂꯦ ꯑꯍꯦꯟꯕ, ꯌꯨꯝꯗ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯘꯨ ꯑꯗꯣ ꯀꯨꯏꯅ ꯄꯟꯊꯔꯝꯗ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯌꯨꯝꯗ ꯍꯦꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯝꯃꯤ꯫ ꯉꯥꯟꯕ, ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯐꯅꯌꯥꯝꯅꯗꯤ ꯐꯨꯕꯅꯤ, ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦꯅꯤ ꯅꯪ꯫ ꯔꯘꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯣ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯅꯪꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯅꯤꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕꯍꯥ? ꯈꯪꯅꯦꯕ ꯅꯪ, ꯔꯘꯨꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯤꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯖꯊꯣꯛꯀꯦꯕ꯫ ꯏꯃꯥ, ꯄꯥꯕꯨꯡꯗ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯄꯥꯕꯨꯡ ꯈꯪꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯁꯨ ꯉꯁꯥꯏꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯥꯏꯔꯕ ꯃꯊꯨꯟꯗ ꯁꯤꯀꯤ ꯅꯞꯇꯕ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯇꯧꯕꯤꯔꯛꯇꯧꯔꯤꯒꯦ? ꯔꯘꯨꯅ ꯅꯪꯒꯤ ꯐꯤꯔꯣꯜꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯂꯩꯕꯤꯔꯛꯂꯤ ꯃꯌꯥꯝꯗꯣ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯗꯤ ꯄꯥꯕꯨꯡ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯏ, ꯑꯗꯨꯒ ꯔꯘꯨ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯐꯨꯔꯛꯀꯗꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯅꯤ꯫ ꯃꯇꯨꯡ ꯍꯦꯛ ꯔꯘꯨꯒꯤ ꯋꯥꯅꯦ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯄꯗ ꯅꯪ ꯑꯩꯅ ꯀꯌꯥꯝ ꯊꯤꯅ ꯐꯨꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯘꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯐꯅ ꯊꯦꯡꯂꯐꯥꯎ ꯂꯩꯕ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇꯨꯅ ꯅꯤꯟꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯔꯘꯨꯅ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯆꯩ ꯃꯌꯥꯝ ꯍꯥꯞꯄ ꯈꯥꯎ ꯑꯅꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯆꯪꯈꯤꯕ ꯑꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯈꯔꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯧꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ, ꯃꯁꯤꯒꯤ ꯔꯘꯨ ꯍꯥꯏꯔꯤꯁꯤꯅ ꯍꯦꯟꯊꯣꯏ ꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯡꯀꯥꯟ ꯈꯨꯗꯤꯡꯒꯤ ꯅꯨꯡꯇꯤꯒꯤ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯒꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯖꯅꯗꯤ ꯉꯥꯡꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯄꯣꯠꯆꯩ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯒ ꯆꯪꯈꯤꯕꯁꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅꯁꯨ ꯃꯃꯤꯠ ꯅꯥꯔꯕꯅꯤ, ꯋꯥ ꯀꯥꯡꯊꯣꯛꯄ ꯌꯥꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯍꯦꯟꯊꯣꯏꯁꯦ, ꯅꯣꯏ ꯁꯨꯝ ꯌꯦꯡꯉꯣꯕ, ꯁꯅꯥꯒꯤ ꯂꯤꯛ, ꯈꯨꯖꯤ, ꯈꯨꯗꯣꯞ, ꯅꯥꯅꯄꯤ ꯑꯄꯥꯛꯄꯒ ꯌꯥꯝ ꯁꯤꯔꯕꯅꯤ꯫ ꯃꯨꯒꯥꯒꯤ ꯑꯇꯥꯡꯕ ꯐꯅꯦꯛ ꯐꯤꯒꯁꯦ ꯁꯦꯠꯈꯤꯕꯁꯤꯅ ꯅꯨꯡꯇꯤꯒꯤ ꯁꯤꯟꯗꯅ꯫ ꯍꯣꯏꯅꯦ, ꯑꯍꯦꯟꯕꯒꯤ ꯁꯦꯟꯊꯣꯛ ꯃꯇꯥꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯠꯂꯤ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯊꯣꯟꯕ ꯉꯝꯗꯧ ꯅꯠꯇꯦ꯫ ꯔꯘꯨꯒ ꯍꯦꯟꯊꯣꯏꯒꯁꯦ ꯃꯔꯤ ꯑꯃ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯥꯟꯕ ꯅꯠꯇꯦ, ꯂꯩꯔꯕꯅꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯅ ꯏꯄꯪ ꯄꯪꯈꯩ ꯊꯣꯏꯅꯥꯎꯒꯤ ꯃꯃꯥ ꯁꯈꯤꯗ ꯄꯥꯎ ꯇꯝꯃꯛꯑꯦ ꯍꯥꯏꯗꯣ ꯅꯣꯏ ꯇꯥꯗ꯭ꯔꯤꯕꯣ? ꯍꯩꯃꯥ, ꯑꯩꯈꯣꯏꯗꯤ ꯇꯥꯗ꯭ꯔꯤꯅ, ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯍꯣ, ꯉꯥꯟꯕꯅ ꯇꯝꯃꯤꯌꯦ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯔꯘꯨꯗꯣ ꯃꯣꯏꯗ ꯂꯥꯛꯏ꯫ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯣꯏꯒꯤ ꯃꯃꯥ ꯍꯦꯟꯊꯣꯏꯅ ꯃꯥꯁꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯆꯣꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯔꯘꯨꯒ ꯃꯣꯏ ꯃꯃꯥꯒꯅ ꯅꯣꯛꯂꯒ ꯀꯣꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ, ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯑꯅ ꯇꯝꯃꯤꯌꯦ꯫ ꯑꯁ, ꯌꯥꯝ ꯇꯨꯀꯠꯆꯩꯅ ꯃꯣꯏꯗꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯅꯤꯟꯐꯨ ꯉꯥꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯔꯤꯛꯀꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯔꯘꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯂꯥꯏꯔꯤꯛꯇ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯆꯦ ꯂꯩꯔꯤꯛ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ, ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯏꯆꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯔꯘꯨ ꯍꯥꯏꯗꯨꯅ ꯏꯆꯦ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯆꯪꯂꯤꯕꯗꯣ ꯃꯤꯅ ꯔꯘꯨꯒ ꯍꯦꯟꯊꯣꯏꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯩꯗꯣ꯫ ꯂꯥꯏꯔꯤꯛꯇꯨ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯁꯧꯅꯤꯡꯗꯕꯤꯁꯤꯡꯅꯣ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯗꯣ? ꯏꯃꯧ ꯅꯨꯄꯤꯅ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯗꯨꯗ ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤ꯫ ꯍꯦꯔꯥ, ꯑꯩꯒꯤ ꯃꯥꯡꯗꯒ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯑꯣꯏꯌꯨ, ꯃꯈ꯭ꯌꯥꯇꯣ ꯁꯦꯒꯥꯏꯒꯦꯅꯦ꯫ ꯁꯥꯎꯕꯤꯈꯤꯅꯨ ꯏꯆꯦ, ꯇꯧꯕꯗꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯩꯕ ꯌꯨꯝꯗꯨꯗ ꯔꯘꯨꯅ ꯅꯣꯡꯃꯈꯛꯁꯨ ꯅꯠꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯕꯅꯤꯅ
ꯃꯤꯅ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯂꯧꯐꯝꯁꯨ ꯊꯣꯛꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯣ ꯃꯇꯨꯡꯗꯗꯤ ꯔꯘꯨꯁꯨ ꯉꯥꯏꯔꯦ ꯃꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯏꯆꯦꯒꯤ ꯄꯣꯠꯐꯝꯗꯒꯤ ꯑꯗꯨꯃꯛ ꯁꯦꯟꯗꯣꯏ ꯂꯧꯍꯟꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯂꯩꯀꯥꯏ ꯈꯨꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯏꯆꯦ ꯂꯩꯀꯥꯏꯅ ꯌꯥꯗꯕ ꯂꯩꯀꯥꯏꯅꯅꯦ ꯌꯦꯛꯈꯤꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯔꯛꯂꯣꯏꯅꯦ ꯏꯆꯦ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯊꯑꯣꯏꯅ ꯍꯪꯗꯣꯛꯅꯕ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯂꯩꯗꯥꯏꯅꯦ ꯉꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯅꯕ ꯊꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯆꯦ ꯏꯆꯦꯅ ꯐꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯔꯒꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯔꯛꯀꯅꯨ ꯔꯘꯨ ꯀꯅꯥꯅꯣ ꯃꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯔꯘꯨꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯏꯆꯦꯒ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯒꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯐꯠ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯅꯤꯟꯐꯨ ꯅꯤꯟꯐꯨ ꯋꯥ ꯉꯥꯡꯅꯔꯦ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯋꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯍꯦꯟꯕꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯈꯪꯂꯝꯃꯤ ꯇꯥꯟꯖꯥ ꯆꯥꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯁꯅꯥꯊꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯦꯟꯊꯣꯏ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯆꯥꯔꯤꯈꯟ ꯁꯅꯥꯊꯣꯏꯅ ꯋꯥꯗꯨ ꯐꯠ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯅꯝꯃ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯉꯥꯡꯅꯔꯤ ꯏꯅꯝꯃ ꯍꯣꯏꯁꯨ ꯇꯥꯔꯝꯂꯅꯤ ꯈꯜꯂꯤ ꯋꯥꯐꯝꯗꯨꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯏꯅꯝꯃ ꯍꯦꯟꯊꯣꯏ ꯃꯔꯧ ꯂꯩꯅ ꯈꯨꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯅ ꯈꯔ ꯁꯛꯁꯨ ꯐꯖꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯁꯛ ꯊꯤꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯜꯂꯛꯄꯣꯏ ꯀꯩꯑꯣꯏ ꯉꯥꯡꯅꯔꯤ ꯃꯥꯜꯂꯦꯗꯅ ꯔꯘꯨ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠ ꯈꯣꯡꯒꯣꯏꯅꯔꯝꯕ ꯅꯨꯄꯥꯅꯤ ꯏꯅꯝꯃ ꯏꯅꯝꯃ ꯍꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯣ ꯏꯅꯝꯃꯅ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅೋ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯊꯤꯡꯂꯨꯒꯗꯧꯔꯤꯕꯅꯣ ꯃꯤꯅ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯒꯅ ꯏꯕꯦꯝꯃ ꯅꯪꯅ ꯑꯣꯏꯅ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯈ꯭ꯔꯣꯗꯅ ꯂꯥꯏꯔꯕ ꯅꯕꯨꯡ ꯑꯗꯨꯅꯗꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯁꯦꯜ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯈꯔ ꯇꯥ ꯈꯔ ꯇꯥꯗ ꯈꯔ ꯎ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯕ ꯇꯥꯔꯦꯗꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯕꯨ ꯑꯇꯩ ꯑꯇꯩ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯤꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯀꯩꯒꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯔꯘꯨ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯏꯅꯝꯃꯅ ꯉꯥꯟꯕꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯔꯨꯁꯨ ꯍꯥꯏꯅ ꯊꯥꯗꯣꯛꯂꯤꯕ ꯑꯗꯨꯅ ꯀꯩꯒꯤꯅꯣꯕ ꯊꯥꯗꯣꯛꯇꯦ ꯏꯆꯥꯕꯨ ꯀꯩꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯔꯨꯁꯣꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯇꯣꯏꯅꯣ ꯅꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯃꯆꯥꯗꯣ ꯂꯩꯀꯥꯏꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ ꯆꯠꯅꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯅꯗꯦꯗ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯅꯋꯥꯅ ꯄꯨꯔꯤꯕ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯉꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ इनमना अगी लाइरब इबुंगसे पामदब तारबसु नपामद चपिखो अदुगा इनमदा तौनिंग तौजको मरा लेजदब अगी इबुंगबुदी लुकमाई हापलगा इयोनब खक यारो करिये अयबुना पामद चखरो काइना निंगोल युंगाइबी नंगुमना इङोंदा अदुगी वाइ सिजनब याब्रो नरमसे अदुननिने नमांगना काइनख्रिदो नुपा मयुमदा कुसिरासि तौबा अदुमाइना अैखोय युमसिदा लापिरगने नंगनने युम थुगाइबदि यारोय खंगबा अयाबा मफमदने तौरुजो युम थुगाइदि अैनति इनमने लाइकाय मियामना करी करी ngangnari inama khoidi kari mata khangdabro aikoidi imai se thampham leiti thampham leitraga chapir khodana aingonda oja saba lakpiribro ibema khoidi sel paiba imungda nayumna kai panbi khrabanina aikoigi awaba se khanglam loi lairaba aikoina tawba thabakta nangni yengsinbagi mathau tade sumjit pairaga tanjingai yam thuna yumse thadolaga sakho natrabadine afabo oiroi phai phai inamana nanga aduk amna haigatba अचुंबगी मायोक्ता अरानबना कयाम कोइना लेपा ngamge yengnaba taredana asumna hairamlaga sanathoi yamna sauna chatkhirami numit adudagi hauna ragu amuk hana henthoi khoida lakhidre adubu henthoi makhoi ani unadabadi tawkhide manem ibema lairik na sinduna henthoi amadi ragu makhoi ani su nongti numit khudingi makhoi gi thangnaba khunda leiba ragu gi atopa yum amada unarami ragu amadi henthoi makhoi ani अचेत मरी थमखिबा दुना मरम ओइरगा मतम खरगी मतुं हेंथोय की पिबोक नुंगदा रागु की ई मतुम अमा नापुरमी हेंथोय की मसादा लाक्लिबा अहोंग सिंग अदुदा मागी नुपा अहेनबनसु चिंगरमी नोंग मनुंगदांग अमनी मयाम पुन साक सामिनरिङै हेंथोयना मनिंगदा थोक्तुना चाखिबा पुंबा हंदोकलमी मागी मतव अदुदा मपुरोइबा अहेनबा ममित खाना हेंथोयदा येंगलमी ngaihak leiraga हेंथोय चंगलकली मा हेक चंगलकपगा अहेनबना ममा लेरिकता असमना हाइरमी इमा ngan basi puraga mapandang hekta thopiro ai henthoi ga rubu wari ma sanaki leirik mapumningda charang na ba phawi adubu
ꯃꯆꯥꯅꯨꯄꯥ ꯀꯤꯕꯅ ꯉꯥꯟꯕ ꯄꯨꯊꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯑꯍꯦꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯧꯅ ꯇꯧꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯦ ꯅꯪꯒꯤ ꯄꯤꯕꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯔꯘꯨꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯧꯋꯥ ꯑꯃ ꯄꯨꯔꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯑꯉꯥꯡ ꯅꯥꯎꯇꯝꯕ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯌꯦꯡꯃꯛ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯀꯅꯤ ꯍꯦꯟꯊꯣꯏꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ ꯅꯆꯤꯟꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯑꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯅ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯣ ꯔꯘꯨꯒꯤ ꯃꯆꯥ ꯔꯘꯨꯒꯤ ꯔꯘꯨꯅ ꯈꯣꯏ ꯃꯔꯤ ꯑꯩꯅ ꯀꯩ ꯈꯪꯉꯣꯏ ꯑꯁꯨꯛ ꯃꯇꯝ ꯑꯩꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯂꯩꯔꯛꯄꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯋꯥꯐꯝꯁꯦ ꯇꯨꯃꯤꯟꯅꯁꯨ ꯂꯩꯊꯣꯛꯂꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯃꯧꯋꯥ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯅꯪꯁꯦ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯋꯥꯔꯛꯍꯟꯒꯅꯤ ꯇꯥꯆꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯣꯟꯅ ꯆꯠꯄ ꯂꯤꯆꯠ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯔꯝꯒꯅꯤ ꯁꯤꯔꯣ ꯅꯁꯥꯒꯤ ꯅꯔꯥꯟ ꯀꯨꯞꯁꯤꯟꯅꯕ ꯃꯔꯥ ꯂꯩꯇꯕ ꯃꯤꯗ ꯕꯗꯅꯥꯝ ꯁꯤꯒ ꯈꯪꯉꯅꯨ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯔꯘꯨ ꯄꯨꯁꯤꯗꯨꯅ ꯁꯥꯟꯅꯩꯌꯨꯅꯦꯕ ꯃꯗꯨꯗꯒꯤ ꯀꯣꯟꯅ ꯑꯩꯅ ꯑꯃꯗꯤ ꯂꯩꯀꯥꯏꯅ ꯆꯤꯡꯅꯔꯛꯂꯦ ꯈꯪꯕꯗꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯔꯘꯨꯒꯤ ꯑꯇꯣꯞꯄ ꯌꯨꯝꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯎꯅꯕꯗꯣ ꯑꯩꯅ ꯏꯃꯤꯠꯃꯛꯅ ꯍꯟꯖꯤꯟ ꯎꯔꯕꯅꯦ ꯔꯘꯨꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯁꯥꯔꯤꯕ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯪꯕꯨ ꯍꯌꯦꯡꯃꯛ ꯈꯩꯅꯥ ꯀꯠꯀꯅꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯕꯛ ꯐꯥꯛꯇꯨꯅ ꯔꯘꯨꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯁꯥꯔꯤꯕ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯪꯕꯨ ꯍꯌꯦꯡꯃꯛ ꯈꯩꯅꯥ ꯀꯠꯀꯅꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯕꯛ ꯐꯥꯛꯇꯨꯅ ꯇꯣꯛꯀꯗꯕ ꯑꯍꯦꯟꯕ ꯅꯠꯇꯦ ꯌꯣꯜꯂꯣ ꯑꯩꯕꯨ ꯌꯣꯜꯂꯣ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯀꯅꯤ ꯇꯥꯆꯧꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯛꯀꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯎꯠꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯋꯥꯅ ꯄꯨꯔꯕ ꯂꯩꯅꯗꯅ ꯑꯣꯛꯇꯕꯒꯤ ꯂꯤꯆꯠ ꯆꯠꯄꯤ ꯅꯪꯕу ꯂꯩꯀꯥꯏ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕꯗ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯒ ꯁꯤꯔꯕꯁꯨ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯌꯧꯗꯤ ꯌꯧꯈꯤꯁꯅꯨ ꯑꯩꯅ ꯀꯔꯤ ꯇꯧꯏ ꯅꯨꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯑꯍꯦꯟꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯦꯟꯊꯣꯏꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯔꯘꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯔꯘꯨ ꯎꯕꯃꯛꯇꯗ ꯍꯦꯟꯊꯣꯏꯅ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯇꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯑꯣꯛꯇꯕꯤꯒꯤ ꯂꯤꯆꯠ ꯆꯠꯂꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯅꯤ ꯍꯥꯏ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯍꯦꯟꯕꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯌꯦ ꯁꯤꯃꯛꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯉꯁꯤꯃꯛ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯄꯨꯁꯤꯟꯕꯤꯌꯨ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯦꯔꯥ ꯃꯥꯅ ꯑꯗꯨꯝꯅ ꯄꯪ ꯄꯣꯠꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯃꯥꯒ ꯑꯩꯒ ꯂꯝꯕꯥꯅꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯏꯅꯣꯞꯇ ꯅꯣꯛꯀꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯨ ꯃꯗꯨꯗꯤ ꯌꯥꯈꯤꯔꯣꯏꯅꯦ ꯍꯦꯟꯊꯣꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯀꯔꯤꯅꯣ ꯈꯟꯅꯗꯣꯏꯁꯦ ꯈꯟꯅꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯐꯔꯤꯈꯩ ꯌꯥꯝ ꯐꯕꯅꯤ ꯐꯠꯇ꯭ꯔꯕꯗꯤ ꯁꯍꯤꯡ ꯆꯥꯕ ꯖꯤꯕꯗꯒꯤꯁꯨ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯕꯨꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯁꯕꯥꯛ ꯐꯥꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯒꯨꯝꯕ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯆꯦꯟꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯟꯅꯐꯝ ꯑꯣꯏꯔꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯐꯦꯡꯒꯠꯈꯤꯅꯨ ꯍꯦꯟꯊꯣꯏ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯇꯝꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯪ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯪꯕ ꯉꯝꯂꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯇꯩ ꯅꯠꯇꯦꯗ ꯑꯍꯦꯟꯕꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯅ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯟꯅꯒꯅꯤ ꯀꯩꯒꯨꯝꯕ ꯑꯍꯦꯟꯕꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣই ꯑꯗꯨꯒ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯍꯦꯟꯕꯒꯤ ꯃꯆꯥꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯦꯟꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯔꯘꯨꯅ ꯑꯍꯦꯟꯕ ꯍꯥꯠꯇꯣꯛꯄꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯗ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ ꯀꯣꯟꯅ ꯊꯪꯗ ꯍꯦꯟꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯐꯔꯦ ꯇꯥꯔꯒꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯈꯨꯜ ꯆꯪꯂꯛꯄꯒꯤ ꯂꯝꯍꯥꯡ ꯑꯗꯨꯋꯥꯏꯗ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯧꯕꯨꯛꯇ ꯊꯝꯕꯤꯔꯝꯃꯨ
ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯍꯟꯕꯤꯒꯅꯨꯀꯣ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗ ꯅꯪꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯒꯦ ꯍꯥꯏꯅ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯪꯂꯕꯅꯤꯅ ꯑꯍꯦꯟꯕ ꯍꯥꯠꯇꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯇꯝꯅꯁꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪꯁꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯊꯣꯛꯎꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯘꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯟꯗꯥ ꯑꯃꯗ ꯃꯥ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯊꯣꯡꯗꯣꯛꯂꯦ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯐꯅꯗꯤ ꯊꯦꯡꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯦꯟꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯦꯟꯊꯣꯏꯗꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯑꯍꯦꯟꯕꯕꯨ ꯔꯘꯨ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯅꯦꯛꯁꯤꯡꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯂꯝꯂꯅꯤ ꯍꯥꯏꯕ ꯉꯥꯟꯕꯅ ꯃꯃꯥ ꯍꯦꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯎꯔꯤꯕꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯃꯥ ꯍꯜꯂꯛꯇꯕꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯕꯨꯕꯣꯛꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯕꯨꯕꯣꯛꯀ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯕꯨꯕꯣꯛꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯍꯟꯃꯤꯟꯅꯔꯛꯂꯗꯤ ꯐꯅꯤꯗꯀꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯕꯣꯛ ꯂꯩꯔꯤꯛꯇꯤ ꯀꯩꯊꯦꯜ ꯍꯜꯂꯛꯂꯦ ꯕꯨꯕꯣꯛ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯍꯟꯃꯤꯟꯅꯔꯛꯇ꯭ꯔꯣ ꯑꯩꯅꯗꯤ ꯕꯨꯕꯣꯛꯀ ꯄꯥꯕꯨꯡꯒ ꯍꯟꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯔꯒ ꯍꯟꯃꯤꯟꯅꯔꯛꯇꯦꯅꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣꯗꯨꯕꯨ ꯉꯍꯥꯟꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯄꯗꯥꯏꯅꯦ ꯉꯁꯤꯕꯨ ꯃꯥ ꯊꯕꯛ ꯃꯐꯝꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯑꯗꯨꯝ ꯌꯥꯎꯈꯤ ꯉꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯑꯍꯤꯡ ꯂꯦꯛꯂꯛꯀꯦ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯂꯗꯤ ꯐꯩꯗꯅ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯩꯁꯨ ꯃꯥ ꯍꯜꯂꯛꯂꯒ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯆꯦꯜꯂꯒ ꯉꯥ ꯂꯩꯔꯨꯔꯤꯕꯅꯤ ꯍꯌꯦꯡ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯈꯔ ꯍꯦꯛ ꯈꯥꯛꯄꯤꯕ ꯍꯥꯏꯗꯨꯅꯤ ꯈꯥꯛꯄꯤꯔꯣ ꯃꯥꯒꯤ ꯁꯔꯨꯛꯇꯨꯃ ꯐꯖꯅ ꯍꯦꯛ ꯈꯥꯛꯄꯤꯔꯣ ꯃꯇꯝꯁꯨ ꯌꯧꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯗꯕ ꯇꯧꯁꯤ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯂꯨꯒꯗꯣꯏꯅꯤ ꯑꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯤꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯑꯌꯨꯛ ꯉꯟꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥ ꯋꯥ ꯂꯥꯎꯅꯩ ꯂꯧꯕꯨꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅꯩꯔꯒ ꯍꯥꯠꯄ ꯃꯥꯜꯂꯦ ꯐꯤꯕꯝꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦ ꯑꯇꯩ ꯂꯩꯔꯤ ꯁꯤꯔꯤꯕ ꯅꯨꯄꯥꯗꯣ ꯈꯨꯟꯖꯥꯡꯕꯌꯨꯝꯒꯤ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅꯤ ꯉꯔꯥꯡ ꯑꯌꯨꯛ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯄꯤꯔꯤꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯅꯣ ꯁꯤꯅꯤ ꯃꯥꯅ ꯐꯅ ꯂꯥꯜꯂꯝꯕ ꯑꯣꯏꯔꯁꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯤꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯦꯕ ꯑꯍꯦꯟꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯅꯨꯄꯥꯅꯤ ꯅꯣꯡꯃꯇ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯇꯧꯈꯤꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯥꯏ ꯍꯦꯟꯊꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯔꯘꯨꯒꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯍꯦꯟꯕꯅ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯊꯣꯏꯒ ꯔꯘꯨꯒꯅ ꯂꯧꯇꯨꯅꯔꯒꯅꯦ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯦꯟꯕ ꯈꯣꯏꯗ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯍꯦꯟꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯉꯟꯅ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯂꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯗ꯭ꯔꯛ ꯍꯩꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯉꯝꯕꯤ ꯍꯦꯟꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯅ ꯉꯔꯥꯡ ꯇꯥꯆꯧꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯕ ꯈꯥꯛꯂꯒ ꯊꯝꯂꯤꯌꯦ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯅꯪ ꯌꯥꯎꯗꯅ ꯑꯩꯅ ꯏꯗꯣꯝ ꯀꯔꯝ ꯍꯤꯡꯗꯣꯏꯅꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ ꯃꯤ ꯍꯥꯠꯄꯤꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯋꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯗꯣ ꯃꯋꯥ ꯑꯁꯤꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒ ꯔꯘꯨꯒꯅ ꯑꯍꯦꯟꯕ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯍꯦꯟꯕ ꯍꯥꯠꯄꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯗꯨꯒꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯗ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯤꯡꯕꯤ ꯅꯨꯄꯤꯗꯧꯅꯒ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯁꯟꯅꯔꯤꯌꯦ ꯃꯔꯝ ꯆꯠ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯟꯖꯥ ꯆꯥꯅ ꯃꯆꯟꯅꯨꯄꯤ ꯁꯅꯥꯊꯣꯏ ꯑꯗꯨ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯍꯦꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯌꯨꯝꯒꯤ ꯈꯥꯡꯉꯦꯟꯐꯝ ꯑꯗꯨꯗ
ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯃꯕꯨꯡꯒꯤ ꯍꯛꯆꯥꯡ ꯀꯣꯟꯈꯠꯂꯤ꯫ ꯇꯥꯆꯧ 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 ꯂꯥꯛꯂꯦ ꯇꯥꯆꯧ ꯂꯥꯏꯔꯕ ꯏꯆꯦ ꯂꯩꯄꯥꯛꯀꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯆꯧꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯞꯂꯝꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯇꯩ ꯑꯇꯩ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯉꯥꯟꯕ ꯑꯃꯗꯤ ꯅꯆꯜꯂꯩꯒꯤꯗꯤ ꯈꯟꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯇꯥꯆꯧ ꯁꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯤ ꯇꯥꯆꯧ ꯍꯧꯒꯠꯂꯣ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯐꯠꯂꯣ ꯌꯥꯎꯅ ꯐꯠꯇ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯉꯁꯤ ꯐꯥꯎꯕ ꯖꯤꯕ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯇꯧꯗꯕ ꯀꯅꯥꯗꯁꯨ ꯃꯔꯥꯜ ꯂꯪꯁꯤꯟꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯇꯥꯆꯧꯕꯨ ꯑꯁꯨꯛ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯦꯝꯅ ꯊꯥꯕꯤꯒꯅꯣ꯫ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯇꯥꯆꯧꯒꯨꯝꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯍꯨꯟꯗꯣꯛꯄꯤꯈꯨꯑꯣ꯫ ꯂꯥꯏꯔꯕ ꯃꯤꯁꯛ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯀꯥꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯂꯩꯀꯥꯏꯅ ꯄꯥꯏꯕꯤꯌꯣ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄꯤꯌꯣ꯫ ꯑꯩ ꯃꯌꯥꯝꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤꯌꯦ ꯃꯌꯥꯝꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯆꯜ ꯅꯨꯄꯤ ꯁꯅꯥꯊꯣꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯍꯜ ꯂꯃꯟꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯀꯞꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯑꯍꯦꯟꯕꯗꯣ ꯅꯣꯡꯃꯇ ꯃꯤ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯗ ꯍꯦꯟꯊꯣꯏꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯇꯥꯞ ꯑꯣꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯇꯣꯛꯂꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯂꯤꯕꯅꯤ꯫ ꯉꯍꯥꯟ ꯑꯩꯈꯣꯏ ꯏꯃꯨꯡ ꯅꯨꯡꯗꯥꯡꯗ ꯈꯠꯅꯈꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯍꯦꯟꯊꯣꯏꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯃꯥꯕꯣꯛ ꯂꯥꯏꯔꯤꯛꯅ ꯈꯨꯝꯂꯕꯗꯤ ꯑꯆꯨꯝꯕꯗꯣ ꯂꯣꯠꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯉꯥꯟꯕꯗ ꯑꯣꯏꯅ ꯍꯪꯁꯤ꯫ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯅꯤ꯫ ꯋꯥꯍꯩꯗ ꯇꯥꯕꯗ ꯍꯦꯟꯊꯣꯏꯒ ꯂꯥꯏꯔꯤꯛꯀꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯦ꯫ ꯂꯩꯀꯥꯏ ꯅꯨꯄꯥ ꯑꯃꯅ ꯉꯥꯟꯕꯗ ꯇꯞꯅ ꯍꯪꯉꯤ꯫ ꯉꯥꯟꯕ ꯁꯦ ꯆꯨꯝꯅ ꯈꯨꯝꯃꯨꯀꯣ꯫ ꯈꯨꯔꯥ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯉꯍꯥꯟ ꯅꯨꯡꯗꯥꯡ ꯅꯈꯣꯏ ꯏꯃꯨꯡꯗ ꯅꯣꯏ ꯏꯃꯥꯒ ꯅꯣꯏ ꯄꯥꯕꯨꯡꯒ ꯈꯟꯅꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯉꯥꯟꯕꯁꯨ ꯑꯉꯥꯡꯅꯤꯅ ꯏꯄꯪ ꯄꯪꯅ ꯃꯥꯅ ꯇꯥꯍꯧꯕ ꯎꯍꯧꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯑꯃꯠꯇ ꯈꯥꯛꯇꯕ ꯃꯈꯩ ꯉꯥꯟꯕꯅ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯦ꯫ ꯔꯘꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯍꯦꯟꯊꯣꯏꯒ ꯅꯣꯛꯅ ꯅꯣꯛꯅ ꯀꯣꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯒ ꯃꯥꯕꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯁꯨ ꯊꯥꯗꯣꯛꯈꯤꯕ꯫ ꯔꯘꯨꯅ ꯃꯃꯥ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯃꯕꯣꯛ ꯂꯩꯔꯤꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯕꯨꯡ ꯑꯍꯦꯟꯕꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯗꯒꯤ ꯁꯥꯎꯗꯨꯅ ꯃꯃꯥꯗ ꯆꯩꯉꯥꯡ ꯇꯧꯕ ꯑꯗꯨꯗ ꯃꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛ ꯃꯆꯤꯟ ꯈꯨꯝꯈꯤꯕ꯫ ꯃꯌꯥꯝ ꯑꯗꯨ ꯉꯥꯟꯕꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯌꯥꯝꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯅ ꯊꯤꯅ ꯆꯩ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯏꯒꯤ ꯅꯅꯤ ꯅꯃꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯅꯤ ꯅꯃꯧꯅꯣ? ꯃꯆꯥ ꯃꯋꯥ ꯂꯩꯅ ꯂꯩꯅ ꯃꯧ ꯑꯁꯤꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯍꯦꯟꯅ ꯁꯧꯒꯠꯂꯤꯕ ꯃꯅꯦꯝ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯗꯣ꯫ ꯌꯨꯝ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯅꯕ ꯅꯆꯥ ꯅꯃꯧꯗ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯆꯦꯀꯣꯟ ꯅꯥꯀꯣꯟꯗꯅ ꯂꯩꯒꯗꯕꯤ ꯅꯪꯅ ꯃꯧ ꯑꯁꯤꯅ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯒ ꯁꯦꯜ ꯈꯔ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯅꯁꯥꯒꯤ ꯏꯖꯠ ꯌꯣꯟꯕꯀꯣ꯫ ꯅꯈꯣꯏꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯅꯁꯥꯒꯤ ꯃꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯧ ꯑꯁꯤꯁꯨ ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯊꯝꯃꯤꯅꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯧ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯏꯅ ꯄꯨꯔꯝꯕ ꯊꯨꯏ ꯅꯃꯥꯏꯗꯨꯗ ꯇꯤꯟꯖꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯠꯆꯤꯜꯂꯁꯨ ꯄꯦꯟꯕ ꯐꯥꯎꯔꯣꯏꯅꯦꯍꯦ꯫ ꯍꯧꯖꯤꯛꯃꯛ ꯔꯘꯨ ꯀꯧꯔꯛꯎ ꯑꯗꯨꯒꯅꯦ ꯄꯨꯟꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯋꯥꯌꯦꯜ ꯇꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯁꯤꯒꯤ ꯃꯧ ꯑꯣꯛꯇꯕꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯍꯧꯒꯦ꯫ ꯃꯁꯝ ꯑꯁꯦ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯟꯊꯣꯏꯗꯨ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯋꯥꯌꯦꯜꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯁꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯦ꯫ ꯑꯁꯨꯝ ꯑꯔꯥꯡ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯋꯥꯌꯦꯜ ꯑꯁꯤ ꯇꯧꯖꯔꯒꯦ꯫
ꯃꯁꯥꯒꯤ ꯃꯄꯨꯔꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯑꯉꯥꯡ ꯅꯥꯎꯇꯝꯕ ꯉꯝꯕꯤ ꯍꯦꯟꯊꯣꯏ ꯃꯁꯥꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕ ꯔꯘꯨ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯆꯥ ꯃꯃꯧꯕꯨ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯌꯣꯟꯊꯣꯛꯄ ꯉꯝꯕꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯑꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯍꯦꯟꯊꯣꯏꯒꯤ ꯅꯨꯄꯥ ꯑꯇꯣꯟꯕ ꯔꯘꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏ ꯑꯅꯤꯃꯛ ngasi miyamangda phasi tawduna halagani aduga lairikpusu masagi maral matungina punsi chupa kaisum sangda thambagi warep lawre matang asida henthoi amadi ahenbagi macha nupa nganbadi mane ibe masala thoigi manakta leijarasan asumna leibak ni thogi warep aduda khunja singdo apenba phongdoklami adubu henthoidi thamoi sokna kappanatana atei upai leiramde ai amna lan ai bo mukta ngakpiyo ai basi chairak pibigano ai ge soiba aranba do samdok matam khajikta oirasu pinabiyo ai sa asiga loine na hingjage ai bo mukta dikkanbiyo magi wahai adada mayamna tathi chaibirami oktabi haujita phabi sarakan narai bakto pharabani phasi tawraga hapti maduna lamdrabadi khunja sina nangbu tamthina hatokadoribani naram chati ludi aduga kaptanaga su tawrini tuga chaine noigi naungna tawdo isa isulamdanarakani naralgi natung ina nungaina lairei pakta nangi nupa atonba aduga irang tawjarur asumna mayamna hena dum tathi chaibirami mathang namiki ayukni leibak ningthaugi wayen matung inna manem ibima leirik adu kaisum sangda punsi chuppagi oina thamkhre aduga henthoi ragugana mayamangda puthoklami aduga mamaida amuba phi amakuptuna phasi tawraga hatoklami makhoi ani ge siba hakjang aduna numsa marakta polangkhok amada haiduna leibadu ubada sanathoi yauna khunja singdu kalakpe na yingnarami